Thoubal District ki mafum kharada handak numit kharani asida nong leptana sukhibadagi district asige subdivision ahumda leiba Ngagi farm singe chaurakna Lupa Crore chamaga humfutra nipan lom Mang Takhankhre loinana Loufam Hector Lishing ahumga chatruk nimfu marina ising thumjinduna manghankre hairi. Thoubal District Administration na District asige Agriculture Officer amasong Fisheries Officer dagi laukalakpa ahanba report ki matung inna Lilong Thoubal amasong Wangjing Tantha Subdivision ahum asi gil oina Lilongda Ngagi farm Hector Lishing aniga subna kuntra. Thoubalda Hector Lishing amaga chaniga marifu manga amasong Wangjing Tantha da Hector Lishing aniga chatrukun humdoirom echao na Mang Takhankhre. Official Loiba report asige matung inna Lilongi oina Mang Takhankhre Ngagi farm Hector Lishing ani supna kuntra asige send form oina Lupa Lishing ahunga supna marifutara. Thoubal gi oina Hector Lishing amaga chani marifu mangaga Lupa Lishing ahunga chani pan yangkai manga amasung Wangjing Tantha gi oina Hector Lishing aniga chatrukun humdoigi Lupa Lishing taret ka chani pan hufumapanni. Aduga apunbada sent from Lupa Lishing taret ka chanipan taramari oiri. District Agriculture Officer Thoubal dagi fangba report ki matung inna district asige subdivision ahumda leiba apunba khungang yangkai mari gi Loufam Hector Lishing ahumga chatruk nimfu mari handaki ising echao asida ising thumjinduna amanga ta Takhankhre haina ahanbagi oina report pikhalakre.